Maruoiba pau khara lominasi United Nations na predict tori April tha sida prithibida khwaidagi missing yamba country ase India na oiragani India gi workforce laikraponi adubu high limited resource ni mi purbaku thabak piba wai karigumba asuk yam khro mi singa sina thabak su taraba India onthok ni ina khun balaiba ko oigani amorom da China da population control tawkibadagi missing khanghan han thakiduna marriage tawdringai pokpa angang phau da government da ming chalhangani haiki India की population 1.4 billion soktori ni India की population hengat pase control to bugi khongthang thangat pangasi tagi natre adubu Indian mi singki maru ase thabaga hobi heli Europe ki country singa ate country ka changdam narubuda anyway India largest population of the world ki mingthon fanglani masina kana pirakadra natraga amang boy hengadori bra mi purbak thabak surabadi no problem Sudan da numit humni dagi kap khainari Sudan gi government amadi rival team gi marakta hojik phawda mioi chamaga kunthra manga sikre aduga mioi lising amaga chanipan muk na sathina injure oibagi wani Sudan gi wa se luri rival sida makoi gi hanagi oiramba general khara thoki amasung general khuding gi follower lising kayani lairiba madugi followers singa duga government gi army gi thengdari bani maikai ani maktasu tanks akan khuchukulai grenades guns even helicopter for sijin narga thengdari United Nations abdi America na wafam se shanti da purak na bayam na kan hotnari amaram da prithvi gi miyam na khatna ba sibu condemn torakli maikai ani baksu powerful ni Sudan se pumchai chai da yai Handak muksu China ki economy ase fajana growth oire hairi 4.5% he na growth oire China nongmonom gi ina kun be hengatli henpam su to ki makoi gi mi ama paw free nate production tawna bo hot nai company ka linkatli even makoi gi mayum sing company macha amam gombani adu gi sumathak ta makoi gi resource yam marang kai pochai hundok pa langthok pa haina laiti adu bu ekhoi gi dikari haini handak ta China da covid na nei khai ki dun economic down ohel rabani adu bu handak amokara recover tawkre Beijing da hojik 12 million ki job thokli ekoi sida mi kaya ki job thokli bage Pakistan ki Ali Sethi ki isai soidana tam lagani mayam da yamnamak ringtone da ka use tawndari Pasuri ko ba isai adugi matekama his song is the most searched song in the YouTube Google of this year YouTube tamagi isai ase 554 million views oikre isai ase thorak pada mong taramde isai ase horak pada di mong taramde ngahak tarag dia mong tai cook studio da fangani Pasuri masi Punjabi language ki isai ni yamna fajakre I don't recommend to Muslim to hear in Ramadan star oibage de makpot amakak phau khraga di loire Russia ki President Putin Ukraine da makoina control taw khra phom sing visit taw kre hadaki asina anisu visit ni mahanga chatluri ba se Kherson amadi Luhansk tani amsung madda leiba makoi gi army headquarters sing chatlaga kari karam tawri khabar lorambani Russia na kon khra phom sing ngasi di phajana mara chetna phamna hotna khre phamsu pham kre handak muk Bakhmut ko pham se tana bada ayo lawnari Russian force amadi Ukraine force maike animak tasu 80% di Russia rom da chatle Bakhmut ta yamna kanna lan thengri hojik mafam ase yamna important oi Russia gi oina maram masina makoina masibu thabi ati haibagi mong changsilli America gi mi amana minungsi khangdabagi khudam utkre madu kaino haibada 16 years ki negro black angang ama soi kiduna mayum ni khalaga mi amagi yum de sanglu bani yum da lairamba nupa aduna kari khaluba khangde nongmaina angang adu bu sut tawki sidi sehodri laikan nakre nupa do white ni adu white na blacks bukaram de bhar tawi torami habiduti leader pasu yarbani American sing loina nongmai paibi yai public su but illegal ka probati lifetime jail da lai batai Japan amadi South Korea amadi US pulaga joint missile defense exercise of pangthokli exercise asibu country omasina pulaga chathaba asina handak North Korea na mathang missile even nuclear capable missile kap thokhiba adugi counter torokpani North Korea hanbalaitna makoi gi missile test chathari masida Japan amadi South Korea tension su oi matang ta kiduna mi phawda handokpa tai masigi exercise asigi matungda North Korea na kari amuk torok pakhangte tawagi di hojik laibak ahum asina tawribe missile gi oina special exercise asidi counter tawbani North Korea bo nan UP gi Atik Ahmed harpada mi ahum pharabani chenaba onthokna nakna su torambani Sani Singh Loveless Tiwari aduga Arun Maurya police custody de lai makoya se nomit
tara marini laigani atik ahmad muhat pa asiga maram sing phajana kumna munna thijina ba UP government na member ahum gi judicial commission semkre atik ahmad khoi gi case ase lai di manung de kari kari game no chathari ba manung thingjin na khangning badi pame so thanks for watching.